ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯁꯛꯇꯤ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯈꯣꯡꯖꯦꯜꯁꯨ ꯌꯥꯡꯕ ꯑꯗꯨꯒ ꯂꯣꯡꯒꯦꯁꯁꯨ ꯑꯣꯏꯕ ꯑꯈꯟꯅꯕ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯇ꯭ꯔꯦꯟ ꯑꯃ ꯏꯟꯗꯤꯌꯥꯗ ꯄꯨꯊꯣꯛꯀꯗꯧꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯃꯔꯤ ꯍꯥꯏꯕꯗꯤ ꯖꯔꯃꯅꯤ, ꯐ꯭ꯔꯥꯟꯁ, ꯁ꯭ꯋꯤꯗꯦꯟ ꯑꯃꯗꯤ ꯆꯩꯅꯥꯗꯒꯤ ꯍꯦꯟꯅ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯇ꯭ꯔꯦꯟ ꯂꯩꯇ꯭ꯔꯤ꯫ ꯂꯩꯕꯥꯛ ꯃꯔꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯇ꯭ꯔꯦꯟ ꯑꯁꯤꯃꯛꯁꯨ ꯍꯣꯔꯁ ꯄꯥꯋꯔ 500-600ꯇꯒꯤ ꯍꯦꯟꯅ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯏꯟꯗꯤꯌꯟ ꯔꯦꯜꯋꯦꯅ ꯁꯦꯝ ꯁꯥꯔꯤꯕ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯇ꯭ꯔꯦꯟ ꯃꯈꯜ ꯑꯁꯤꯅ ꯍꯣꯔꯁ ꯄꯥꯋꯔ 1200 ꯄꯨꯊꯣꯛꯇꯨꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯂꯩꯕ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯍꯥꯜꯂꯒ ꯊꯧꯕ ꯑꯈꯟꯅꯕ ꯇ꯭ꯔꯦꯟ ꯑꯃ ꯑꯣꯏꯒꯗꯧꯔꯤ꯫ ꯆꯠꯂꯤꯕ ꯆꯍꯤ 2025 ꯑꯁꯤꯗ ꯁꯦꯝ ꯁꯥꯕ ꯂꯣꯏꯁꯤꯟꯗꯨꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯔꯤꯌꯥꯅꯥꯗ ꯇ꯭ꯔꯥꯌꯦꯜ ꯇꯧꯔꯕ ꯃꯇꯨꯡ 90 ꯀꯤꯂꯣꯃꯤꯇꯔꯃꯨꯛ ꯁꯥꯡꯕ ꯖꯤꯟꯗ ꯁꯣꯅꯤꯄꯠ ꯇ꯭ꯔꯦꯟ ꯂꯝꯕꯤ ꯑꯁꯤꯗ ꯆꯦꯜꯍꯟꯒꯗꯧꯔꯤ꯫ ꯍꯧꯖꯤꯛ ꯁꯥꯔꯤꯕ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯇ꯭ꯔꯦꯟ ꯃꯈꯜ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯏꯟꯗꯤꯖꯤꯅꯁ ꯇꯦꯛꯅꯣꯂꯣꯖꯤ ꯇꯦꯂꯦꯟꯠꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯒ꯭ꯔꯤꯟ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯄꯣꯂꯤꯁꯤ 2022 ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯒ꯭ꯔꯤꯟ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯃꯤꯁꯟ 2023ꯒꯤ ꯃꯈꯥꯗ ꯁꯥꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯏꯟꯗꯤꯌꯥꯗ ꯁꯥꯔꯤꯕ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯇ꯭ꯔꯦꯟ ꯑꯁꯤ ꯄꯨꯡꯗ 140 ꯀꯤꯂꯣꯃꯤꯇꯔ ꯌꯥꯡꯅ ꯊꯧꯕ ꯉꯝꯕ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯡꯕ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯇ꯭ꯔꯦꯟ ꯑꯣꯏꯒꯗꯧꯔꯤ꯫ ꯑꯇꯣꯞꯄ ꯇ꯭ꯔꯦꯟꯁꯤꯡꯒ ꯆꯥꯡꯗꯝꯅꯔꯨꯕꯗ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯗꯁꯨ ꯑꯀꯥꯏꯕ ꯑꯃꯠꯇ ꯑꯣꯏꯍꯟꯗ꯭ꯔꯕ ꯑꯈꯟꯅꯕ ꯃꯈꯜꯒꯤ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯇ꯭ꯔꯦꯟꯅꯤ꯫